ꯑꯃꯗ ꯆꯦꯟꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕꯟꯁꯤ ꯈꯤꯇꯪ ꯅꯛꯄꯅꯤꯅ ꯃꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯇꯥꯡꯖꯦꯡꯗꯒꯤ ꯑꯃꯗꯤ ꯅꯤꯡꯊꯧꯇꯥ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯆꯤꯡꯌꯥꯄꯥꯠ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯩ ꯊꯥꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯇꯥꯡꯖꯦꯡꯗꯒꯤ ꯆꯦꯜꯂꯛꯄꯗꯤ ꯑꯌꯥꯝꯕꯅ ꯃꯩ ꯂꯣꯏꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯗ ꯆꯠꯇꯨꯅ ꯀꯩꯗꯧꯗꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯪꯅꯕꯁꯤꯡꯅ ꯃꯩ ꯊꯥꯔꯒ ꯆꯦꯟꯈ꯭ꯔꯒ ꯑꯔꯥꯞꯄꯗ ꯆꯦꯟꯕꯤꯒꯅꯨ ꯁꯤꯗ ꯁꯥꯐꯒꯗꯧ ꯁꯤꯗ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯆꯪꯕ ꯉꯥꯛꯇꯪꯁꯤꯗ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯕꯗꯤ ꯉꯝꯖꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯁꯣꯔꯣꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯉꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯊꯥꯔꯒ ꯑꯄꯨꯟꯕꯗ ꯃꯤ 35ꯁꯤ ꯊꯝꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯕ ꯊꯨꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯁꯣꯝꯗ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯋꯤ ꯑꯗꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯊꯪ ꯑꯩꯈꯣꯏꯁꯤ ꯉꯝꯖꯕ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯤ ꯇꯧꯔꯀꯥꯟꯗ ꯆꯤꯡꯃꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯌꯨꯝ ꯃꯩ ꯊꯥꯔꯛꯄ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯗꯧꯒꯗꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯑꯒ ꯆꯦꯜꯂꯒꯗꯤ ꯃꯈꯣꯏꯅ ꯎꯁꯤꯠꯀꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯁꯤꯔꯕꯁꯨ ꯍꯤꯡꯉꯕꯁꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯗꯨ ꯑꯣꯔ ꯗꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯈꯟꯖꯔꯒ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯋꯥꯔꯦ ꯈꯪꯉꯀꯥꯟꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯗꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯃꯐꯝꯁꯤꯜꯂꯒ ꯇꯁꯦꯡꯅ ꯉꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯊꯥꯕꯤꯔꯛꯄꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯒꯤ ꯆꯦꯜꯂꯤꯕ ꯏꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯥꯟ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯋꯥꯠꯄꯗꯤ ꯑꯩꯈꯣꯏꯁꯤ ꯃꯐꯝꯁꯤꯗ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯖꯤꯛ ꯐꯤꯔꯣꯜ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯅꯕ ꯉꯁꯥꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯥꯗ꯭ꯔꯒꯁꯨ ꯑꯁꯣꯝꯗꯒꯤ ꯂꯩꯍꯧꯕꯗ ꯑꯩꯈꯣꯏ ꯄꯨꯔꯥ ꯏꯁꯥ ꯉꯥꯛꯇ ꯆꯦꯜꯂꯛꯄꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯆꯪꯕ ꯌꯥꯗ꯭ꯔꯤ ꯌꯨꯝꯗ ꯆꯪꯉꯦ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯉꯝꯗꯕꯅꯤꯅ ꯃꯁꯤꯒꯤ ꯐꯤꯔꯣꯜ ꯁꯦꯠꯅ ꯆꯥꯅꯕꯁꯦ ꯈꯤꯇꯪ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯁꯤꯇꯪ